Chamna Leijaba Kom Furupki Miyambu Amangba Kom Kharana Awaphamda Tanaba Singanu Kom Tribe Organization Beli Pawasi ngasi nungthil fongkhiba Kangleipaki Maira Pawsi dagi laukhatsabane Kom Tribe asi mamay ani longba waina uhanaba honaba yawrakpana Kom misam miyam kaya amabu siantha lehaina Kom Tribe Organization Beli KTOV gi Information and Publicity Secretary na thadorokpa Sherola man haire Sherola sina hai matam pumbada Manipur gi integrity gi damak leptuna lakliba sing ngasi magthogliba separate administration tanduna Manipur thugaina bohona riba sing asigi marakta masa khaki apamba na atopa kanglup kuki galoina biasing KTOV na konba kom khulni fuga manga asiga mari laina de kotu gi defense ki joint secretary pui hairi ba es komasi luang sanggol manak filel khul kangpukpi district ki miyoi ne aduga thangson karong Kuki Army gi Information Secretary ni haijari ba sisu Samulam Lal Churasanpur dagi ni haire Cherol sina hai makoy anida natana karigumba KTOV gi pamdabagi wangmada Manipur thugay na bathavak ta kom gi miyoy chena ba made integrity da singna bathavak sathaba lairabade madugi afafata gi daita masa na oigadava ne karigumba kom amangba singna Manipur gi integrity thugay na bohonavada misi mina thorakpada maranai oijagadava ne makoybu komoina KTOV na masak khangloy kom gi mingsu paksilloy davane maraksida kom maraktagi neutral saraga kukida amuksang mitay gi mi amuk sabagi litsa chathaba lairabasu madu tawbigano loina na kom furupu Manipur government na section na ngakpi na ba appeal tawjare maramdi kom khul ayamba aki akhang thengna basi matam sanglaklay kom oina ingna lehan bada kom bunung sibiduna mateng pangbiyo haire